ngasi ing kumja lising ani kunmari Mei tang mari thangja nimit nimit asida aihakna record tawjaduna khwaigi mafamda thamjagadoriba asi ngasi phawbogi punsida aihakna ujarakpa thengnajarakpa khangjaba kayada yumpham oiraga iramdam manipur asida yelhongaidagi hongna khunda leitaminarakpa chingmi tammi anigi marakta nusi chanana hingminarei haiba yabagi khudam kaya ama thengnajabogi marakta ama oriba aikogi ngasina akoi CC Higher Secondary Churachand aikogi Higher Secondary School haina khangnariba matam amada CC High School oina Manipur da aikogi 1930 da Manipur gi ani suwa high school oina linkhalakpa asigi matang dani masibu tabigadoriba khwaigi mafamda Manindra Konsam aihakna ahanbada nolukna khurumjage aduga loinana aihakna aihaki chahi matang asida khwaidagi samba khwaidagi achamba mongda aikhwak aihakna ngasi phawda Manipur ga mari leinaba Manipuari amadi nat ki paring amadi akoigi literature na chingba korirol na chingbagi maramda khangjaba khanjaba ningjaba kayabo maru oina horoiba naharol singa akoigi khangminnajanabagi akoigi pandamda hangdokchariba khwaidagi chamba mongda hangdokchariba YouTube ki channel asibu khwai mayamna sagatpidana akoigi subscribe tawbidana like share tawbidana pungning thogatpiu haidana ai nolukna amukasu haijari aikoigi Manipur state da Manipur khaktagi wana tana malim prithvi asida hana miyoibagi khunai asina horokpa matamda amaga angambana akoigi asonbabu tuhatlaga laknaba miyoiba khunai marak sida chakhulakpagi matungina wakhal khandanarapagi matungina magi jati kangluk semgatnarakpa sida hana sunaba kaya thengnagibasidi miyoibagi akoigi puwarida miyoiba khunai puwarida adumak loinaraba posakni aduga Manipurda aikoina Manipur gi itihas haurakkaidagina akoigi Manipur haiba akoigi ningthaurol kayana Maitrabak Manipur haina ama mapung phana semgalaktriba phawdi aikoi maselgi maraktasu ngasigi maitegi salai singni haidana yek salai singni haina leiribo salai singni haina leiriba singi manungdasu angam bahana sunaba tawrakpani chingi wa khakta nate adubu adumain tawdana aikoigi ningthaurol kayana chahi lising ani rom sangna aikoigi semgat sagalaga Maitrabak haidana semgatna thambiramba matamsidegidi yamna nungsi chanana akoi laiminnar haibasi akoi magna khangjare khudam moina akoi aigi pabaga pominaba ine ama leirami hojiti laioi bikre makoigi mamanabi sing ine masamak akoi chingda ngasigi akoi senapati haiga kharga leiba karongda lalonba chalakpa yamna akoi nupi sing yam nungaiba nungsiba wari kaya akoi thengnajare angang oringaida akoi ine hoina karongda karida chalakpa adegi akoi khurai konsam lekai ai ireikai oriba sigi hek thangnabada akoi Manipur gi yam chauba akoi pangan ichinau pangan chingi khun oriba komido khabai ese akoi khabai soe se akoi lekai lonari bani itki matamda akoi matamduda aikoigi chaba thakpa aikoidi Vaishnav ki imungni na chaba thakpagi chaju chajarakte adubu idki harau kumai se aikoi kumai aikoigi isagi maitegi thokpadona changaeba karino aida idki kaisida komidoki khabai soigi pareng kongba turengi mapan chidesida aikoigi maitei nupi ima ibel perform phambi singna krik kumai tawdana kumai phiongda aikoi tawnariba sumaina pot phammi masi atai akoigi pangan khulaksing da su tawnaramgani madu haujiki matamdadi ugidre adagi akoigi boarding high Christmas ki matamse boarding gi matamse da isa mic se akoi khurai romda Manipur gi oina maming chalamba NG Money and Sons akoigi NG Money College kaina hauji lingkhat piriba akoigi lekai gi mama singni
मा एनजी मनी एंड सन्स मागीद माइ खोंब यारप कोन फिलिप्स की आइगा इबुचो हैरगा खंगनागिबा मखोय अदगी अखोयगी लेकाई मक्ता हौजिक अखोयगी मचा सिंगना अखोयगी याम चावना माइक की म्यूजिकल सिस्टम से याम चावना अखोयगी फजना तौब यावरी अखोय उजरकपदा अखोयगी चिंगी बोर्डिन हाइबा मतमजिदा क्रिसमस की मतमदा चिंगी खुन चिंगना अखोयगी कनो तौब बोर्डिंग की माइक वाइब सेस्ता लूना चाना तौनदना मदुगी चल माइक खोंब चलीबा अदगी माइक खोंब चटपदुगी ममानबसिंगना चटपदा चिंगी मीसिंगना हराव तयामना लूना चाना तौबिबा अदुगी मथक्ता खुंगम खुन खुदिंगी अखोयगी इमा होइसु दुंगाय अखोयगी इमा वैष्णव सिंगदो वैष्णवीने अखोयगी इमा से चही मसागी चही 91 सुरकांद लेखिदबा अदुगुंबा वैष्णवीनी अदो अखोयगी हिंगोंदा गी थोप पुंगदोन बोरा बोरा मंगा तरुक से लमलों खदेन द पुबसे अखोयगी पांगन रिक्शो थौबा कोमिदो खाबै सोइलोंगी पांगन अखोयगी तादा सिंग खुरा सिंग रिक्शो थौबा सिंग मरी मंगाना लमलों खदेन ताना पुबसे मांगी छोलकनुगा हाय अनुबी नंगबु गायनागा तौदना अदुम तौय होय हलअगा रिक्शो तोंगरा हलगा इरुजबदुना वामनिको याम नुंगसिनना हाइदी तौरम्मी अदुगी मथक्ता अखोयगी चिंगी नुपी नुपा के अखोय गाय सानरिमनी इता सानरिमनी इताव सानरमनी से अखोयगी मसी अखोयगी खुराई माइकैगी अखोय लेकाईगी वा खक्ता नते मणिपुर द लोइना तौरम्बा पोसक अमनी अदु मसी करमाय तौना कायगी नोइसे अखोयना खंगबा ngamdaba मसीगी मतंग सेइसदा अखोय मथंग मथंग ओइना यामना अखोयगी 1949 50 द कलकत्ता अखोद लारिक तंबा मणिपुर की छात्र सिंह कलकत्ता मणिपुरी स्टूडेंट यूनियन सिदैसदा चिंगमी तांकुल मचा अदगी अतै अतै लोइनमक यावी अदुगी कलकत्ता मणिपुरी स्टूडेंट यूनियन की एसोसिएशन ला यूनियन ला अखोय थारगा आई फोटोग्राफ ग्रुप फोटोग्राफ थेंगनजरे ममिंग मथागा कोनना मदुगी प्रेसिडेंट जी वुंग मारियो सैजा हाइबा तांकुल मचा मन ओय सुगुम्बा अदगी मणिपुर की अखोयगी अहानब मणिपुरी साहित्य द खोरी रोल द अहानब वारी मचा इबसु अखोयगी खुथिंग तांकुल नागा हाइब तांकुल नागा मचा अमना अखोयगी इमा वा तानाबा मणिपुर बु याम नुंगसीना सैथाबा सुंबा वारी अखोय वारी मचा मणिपुर बु नुंगसी जबगी केदोबगी फोंदोकपा इचम चमना फोंदोकपा वारी मचानी अदु इतारसु 1931-32 द माना अहानब वारी मचा ईदना अखोय मणिपुर बु नुंगसीबसे मसी उलम्बा अदगी अखोयगी अमरोंदा अमुक येंबियो अखोयगी 19 कैनोदा अखोयगी मणिपुर द यूएनएल लिंखलकपा मतमदा मसीगी प्रेसिडेंट सी कबुई अमन ओइरगा वाइस प्रेसिडेंट ना अखोयगी कुकी माइकैदगी अमन ओइरगा अखोयगी ओजा लेखिद्रब लाइओइबिरब ओजा आरामबम समरेंद्र जनरल सेक्रेटरी ओइरगा हौरकपनी मसु ममयाम सी करम हाइन तौना अखोयगी मतमदुदा वैष्णव की अखोयगी इहौसी याम कल्ली याम अखोयगी मांगबा सेंगबा गायना याम तौय हाइर तागसु चिंगमी तम्मी नुंगसिनबगी वारीना पिक थन ले अदो हौजिकी मतमदा अखोयगी मांगबा सेंगबा अदु हिंदू चंगकपदगी अदु तौदना मांगबा सेंगबा गायना पंगा हाइदना तौबा मतमसिददी अखोय चिंगमीगा अखोयगी तम्मीगा नुंगसिनबगी मवोंगसी सुंगु उद्रे अद अमा बावबा अखोयगी नुंगसिनबगी मतौनी हाइबा अमा बावबा फंगदबदौना तौरी नागाजिंगी मरक्तगिसु याम साथी सासीबा अखोयगी जेन यूनिवर्सिटी दिल्ली गिदा करिनो ओय हाइबा एसोसो आओ हाइबा अमना इबा अखोयगी नागागी मरमदा इबा मदुगी लारिक तु पाबा मतमदा नागा हौरे इबा नहारोल अमत्तना मैतैसि नुंगसिदरो कैनोयदा मोइना याम थीना अखोय मैतैसिना नागाजिंग चिंगमीजिंगमु यामना थीना तौबिगिबगी कैदौबगी अदुमाइन तौरे अदगी हौजिक मतमदा अखोयगी कैनोदसु मैतैगी मरक्तसु अखोयगी हेक्ट गौरिया वैष्णव सी चंगागदी हेक्ट अखोयगी मवोंग अमदा पुकाई काइबा मखोइना लोइनम गौरिया वैष्णविज्म जिना तहोलपगी मवोंग अमा थेंगनजबा अदुगा अमरोमददी तसेंगना अखोइना ngasi बावगी आहाके पुंसी ngasi बावगी चही 69 मपुंग फारक कदोरबगी पुंसी मणिपुर बु खंगनसु लारिक याम तमजाहुदबा अमा ओइतागसु
Manipur Kanganaba Tijara Pomatam Sida Akoi Gauria Vaisnav Kalla Matam Alamansing Vaisnav Singna CHINGMEE Singi the Mokta Torokpa CHINGMEE Singa Mokoy Nungshijana Haurakpagi Tawong Taudo Mayam Setinaze Madugi Zingdu Ayhak Matak Matang Wina I Tamjagi Hana I Torangzadi Nasigi Ahan Boyna CC High School Churachand Nasigi Churachand Higher Secondary School se Masi Karamai Tona Masidagi Manipurgi CHINGMEE Kaya Yamna Akogi Manipurgi Apawa Manipur Dada Natana Akogi Bharat ki woina India ki manungda North East ki woina akhoi aphaw satra kayamuk yamna puthokige haibana chingba matamdugi Vaishnav singna akhoi gi Vaishnav ahal laman singna punjillaga CHINGMEE satra singida na tamnanabagi damakta apunba Manipur gi yaiphanagi nabagi damakta ngasigi Modern Manipur si oiraknabagi pandamda linkhallamba school sigi maramda ngasigi recording asida I thamjag 1930 fawda Johnstone School na Manipur gi amata ngairaba high school oina lerami aduga school asida class 10 fawba tamduna metric parikha thaba ngambagi khudong saba phangaliba satra gi masing di supnagi yakhai rom tamak oirami madusu minor haibadi middle school pariksha da first natraga second division da pass torok pasing khaktabu ming chanba yahalami 1921 dagi Johnstone School bu Kolkata University na mapung pharaba high school amma oina sakhang lakhibaga loinana school asida class 10 phawa tamba yahalami metric parikha thanabagi damakta di Kolkata University na 1933 da Imphal da su metric parikha gi center ohel lakhidriba phawdi mapalam da sarkar na tharami Johnstone School da class 10 gi class hangkhibadagi di mapalam da class 10 tamnaba Sarkar ne scholarship piramba adu toki Johnstone School da class 10 tamma phanghaudaba satra singi manungdagi angam mathau ina kaira khunba imungi macha masu kanagum singna Silchar Silong na chingba mafamda maranai lairik tamba chatpa ngamnagragasu laireba imungi macha masu kaya amadi masana lairik phana tamninglagasu tamba phangnaramde maduda maru oina thoidok hendokna sokna khiba singdi CHINGMEE satra singni lairik tamningna tamba phangkhidabagi o khongna kapna khiba satra kaya yauki adugumba pungning nungsiningai oiraba phibam sing adu uru khangluraga Manipur gi ani suwa ana layengi Dr. Ningthaujam Lairen Singhana matam adugi lairik laisu hairawa amasung puksel tinaba makhoi mioi sing chungsinnaraga lising amaga chamapon kumunga kuntaruki matam aduaidagi hauna Imphalda ani suba atopa high school lama linkhatnaba honaraki makhoina honarakiba adu mapung pharakhiduna 1930 da Manipur Institution haiba high school gi thak phawba tamanba yaba school lama wahengmam lekaida hojikna akhoi Dr. Lairen gi macha masu jingna lairiba Lairembi lampaki akhoi maningda akhoi nakan oirapna lairiba Ningthaujam kolupki da mafam masida isda linkhalami Dr. Ningthaujam Lairen Singh magi horakfam di khurai lairik amam lekai dagini akhoi nahampanda amadi nahampanda khongalaga masa masu sing nahampana masu waheng lekai da akhoi masa masu sing lairiba aduma miwai ni 1914 da Manipur gi ani suba ana layengi doctor oina thoroklaga matamduda masana matam khara thabak torome haga masana wanom jarga malem gi ahanba lanjaw manung 1918 da matamduda Assam gi manung channa leiba Garo Hills tagi 69 Garo Labor Company gi doctor ama oina France tana chatuna lan yauruba ahanba lanjaw yauruba aduga amu Imphal da tholaga matungdana Manipur da chingi khongjai singda maitai macha akoigi chinga khamba sana jawone inchillaga lan chaloi dabani haibagi irang hawandana tawhiba matamdu su Manipur lenga ki doctor oina akoigi mathau tawramba ade tongan ba akoigi konunggi ningthaugi physician bhawba oina thabak tawrambaga 1924 da thabak tagi potharaba matungda akoigi Manipur ki anouba yawol ama puraknabagi damakta school linkhatpa
library linkatpa sapa khana linkalaga manipur gi ahanba ago che phung na chingba phung ba horokpa na chingba tawrerga dagi ana layengi lamda su mahaki akoi gi hana dagi ngasi gi dharamsala gi manung aswaida magi clinic achouba ma linkal erega akoi gi laita laira singi layengba kadauba tawramba aduga manipur ningtamba manipur gi oina 1948 ta pangthokiba akoi state legislative assembly mikhalda sumai paktana akoi gi sarkar lengak sembada yaudana education minister oerga akoi mapunchi chupa manipur gi damakta kathokiba adugumba miyoy amani mahangna akoi gi manipur institution hariba akoi gi school lachi linkhalna bagi damakta mangna khonggiba miyoy sing adudi koijam amubi singha kaisampa thokchom lekai dagini hauji masu sing yum lingdana akoi gi hauji baigo hotel line leiri bisi hek maning da akoi thangnana leiri adu akoi gi layoy bi khraba koijam amubi singha si akoi gi 1970 da nongabi gi haibadi khangaga karamba sok tarik ta po ya haibadi sabsana khangba ngamdre adu mahaksu akoi gi makers of modern manipur anoba manipur si semakpa birak ba adumba miyoy singi manungda maru ba misak ama oibirambani 1931-32 gi matamda manipurda akoi gi nupi macha singbu lairik tamhanbagi horakhiba ihauda masamakna mayungi sangoida new girls high school kauduna linkhatlaga nupi macha singbu lairik tamba haudok piramba mapunchi chupa manipur miyamgi chakhatnaba thodang yabada kathokpiram ba adumba miyoyni mahakna linkhalamba linkhatpiramba aikoigi kaino new girls high school hariba masagi sangoida linkhalami haribsi masi matamduda akoigi school sigi mami new girls high school haibasigi mahutta akoigi kaino koijam amubigi school haidana masi record singda adumain tawdana ahal lamman singda su wari kaya nungai raba wari kaya libiramba adumba miyoy aman hairiba akoi koijam amubigi school hairiba sina kona 1935 ta akoi gi tampasna girls school oiraktana ngasigi tampasna girls higher secondary school asi oirakadoribani nongmai kapam gopal singha uripok tawrambam lekai kini akoi gi mahaksu akoi gi matamdugi manipur gi miyam gi damakta manipur gi chawkhatna nabogi damakta school lingba library lingba amadi atai samaj sewa gi thabak thoram khudingmakta kathokpiramba adugumba misakamani ngasi akoi gi gm hall gi na makha thangba nakan aduga johnson higher secondary school gi na akoi gi awang thangba surok wang madal leriba public library asi hawdok pirakpada achouba thodang khwaidagi maruoiba thodang yabiramba adugumba kainoni miyoyni la mahaki family di hauzik manipur na sakhang nabiba ada hauzik su honorable high court ki justice oibiriba akoi gi kotisor bupokpa mapa bungi amuk mapa haidi justice kotisor gi akoi gi madhau haijab tare mahakni mahaksu akoi gi modern makers of modern manipur gi manungda achouba miyoy ama oiba manipur na kauba yadaba adumba miyoy amani hidang mayum dijamani deva sharma mingasidi manipur gi miyamna soidana muki danabiram lagani haina thajajai 1927 da manipur gi ahanba ma oina thorakkiba sinam krishnamon singaga gi matung tha ani ahum khakana reraga ani suba ma oina thorakkiba adumba mitai machani aduga guwahati da leiriba matamama kolkata university gi makha da leiba college gi marukta khwaidagi afaba college ama oina maming chatlamba cotton college gi इतिहास मागी हिस्टोरी अखोगी माकी कॉलेज असिगी सतमसन हाइना खंगब हॉल से ngasi भावदा मैतै मचा अहुम खकी फोटो थेली मैतै मचा अमना अखोगी राजकुमार मधुरजित माकिना सानबदा अखोगी फावबगिनी
aduga atopa ani amana konjengbam gauro adagi amana akogi Dijomani Deva Sharma makoi animak akogi BA gi parikhada makok thongba oidana Kolkata University ki makok thongba oidana Cotton College ki mingchat akogi urung khilamba adugumba Manipur gi satra singni ado Dijomani Deva Sharma su akogi hiram khudimokta Manipur gi sahitya gi lamda adagi anouba Manipur semna nabagi akogi school na chingba kari linkhalakpa mayam gi thabakta mapunchi kathokhiba adumba miyoini DM college ngasi akoina DM University hainariba college si 1946 ta linkhalakpa dasu yamna chauba thodang yabirakhiba adumba misakni aduga akogi Manipur leingak ki oina akogi tonganba chauba pham kayasu thodang kayasu yabiramba adumba misakni Lairem Mayum Ibungo Hall, Koi Mite Masada, 1927 da PL passed over Mite Masada, Ahan Bani, Adu Manipur Gita Bar member, Chief Court Ki Judge, Manipur Gi Ahan Ba, District and Session Judge, Ade Oibirami, Adegi Yam Gre, Koi North Sankirtan Gilam da Karida, Lila Drama Gilam da Karida, Yamna, Koi Dan kaya tawbiramba adumba miyoini Pandit Khel Chandra ga loinana akoigi Chaitharol kumbaba edit tawduna phungbiramba drama gi larik yaungna akoi mamal naidraba larik kya su thambiramba aduga Manipur da school college linkhatpada su akoigi mangjin thawa thodang yabiramba adubani aduga kwaidagi chawba ama oina 1953 da mahakna lupa lising tranga puthokdana koi ngasi Imphal da leiriba akoigi law college akoigi Mampai bungo Lairem Mayum Saibachachi gi maming da akoigi Saibachachi da law college haidana ngasi lingdana leiriba si puthok piramba 1953 da lupa lising tramanga dan tawbiramba gi mahina lingba ngamakhibani adumba miyoini mahaksu Manipur gi miyamna adumba khangnabiba Miyoy amani aduga Khuman Themgi Machimnaw Mahendra amasung Devendra makhoi masu sing thangwaiban gi kabarbam laikai da hauji kolup chauna lingduna lei makhoi machimnaw ani asi matamdugi miyamna tongana masa gi Mahendra Devendra haiba maming da khangnabagi mahutta akhoi Khuman Themgi Machimnaw hairaga henna khangnaramba Machimnaw ni miyamgi oiba thorap Tabak Thorom Kudingmakta Hector Mangjin Thana Hector Chongtok Minaramba Adumba Miwoini Manipuri North Sankirtan Ji Akogi Saisaksi Manipuri Mitei Londa Sakna Naba Hotnabada Yam Kanna Hona Jaramba Adumba Kanoni Machin Manauni Aduga Devendra na Manau Nupa Devendra na Karanganna Lay Hidraba Matunda Manau Nupagi Ningsing Ba Kano Oina Akoi Kang Tournament Kidamta Trophy achouba ma akatana tawba seisda Manau Nupa Devendra khaktagi ming panba nataba akogi Devendra Memorial Trophy haidaba akogi Devendra Mahendra Memorial akogi trophy haina pandana machim manaw ani si akogi hekta thadok na ngamdaba machim manaw ni haina adum haina utpiramba adumba laiwobi khraba machim manaw ni makoi su akogi Manipur da school ga lingba thangwebun maikai da school ga lingba da lam katpana chingba tawba awi Imphal manungda akogi school anobo lingkhatpana chingba khudingmakta ngamjaba mawongda akogi thodang yarakpa adumba machin manaw ni aduga Khuman Themgi Machin Manaw Mahendra amasung Devendra makhoi masu sing thangwaiban gi kabarbam laikai da hauji kolup chauna lingduna lei Makoi Machin Manaw ani asi matamdugi miyamna tongana masa gi Mahendra Devendra haiba maming da khangnabagi mahutta akoi Khuman Themgi Machin Manaw hairaga henna khangnaramba Machin Manaw ni miyamgi oiba thabak thorom khudingmakta hekta mangjin thana hekta chongthok minaramba adumba miwoini Manipuri North Sankirtan ji akoigi saisaksi Manipuri Mitei Londa sakna naba hotnabada yam kanna hona jaramba adumba kanoni Machin Manaw ni aduga
Devendrana Manaunupa Devendrana Karangana Leihidraba Matunda Manaunupagi Ningsing Ba Kano Oina Akoi Kang Tournament Kidamta Trophy Chobama Akatana Tawasista Manaunupa Devendra Kaktagi Ming Panba Nataba Akoi Devendra Memorial Trophy Haidaba Akoi Devendra Mahendra Memorial Akoi Trophy Haina Pandana Machim Manau Anisi Akoi Hector Taduk no Ngamdaba Machim Manau ni Haidna Adu Maina Udpiramba Dumba Layo Bigraba Machim Manau ni Makoisu Akoi Manipur da school galing ba Tangwebun Makaida school galing ba da lam katpan chingba tawba Awi Impal Manungda Akoi school Anobol Linkatpan chingba Kuding Makta Ngamjaba Mawongda Akoi Tawdang Yarakpa Adumba Machim Manau ni Hairiba Matamduki Akoi Lebak Miyamgi Damakta Manipur Gidamakta Miyamgi Yaipana Tawbada Tawai Yauba Laisu Hairaba Miwasing Aduna 1930 da linkatpa Manipur institution adu 1931-32 gi session dagi di school adu da high school gi thak da tamhangadaba satra masingi chada yankhai di chingi satra sing ohengadabni haibagi yanaba ma school committee amasung akhoi gi Manipur sarkar ani marakta thamki hairi se committee gi members sing duna asagi sarkar da yahanbani Koi matamdugi mangba chengba aduda changdaba chingi chhatra jingi demukta khallaga makoina hairaga koi 50% di koi chingi chhatra sikidamta thamgiba adu leibana adugi duda amukar main tawge da matam adugi maitai khunai manungda koi mangba chengba chauba koi mangba chengbagi kaina leirambi khaido imbiba achauba pandu namkhairaga koi doctor leirena Magi Maxwell Bazaar ngasi Thangal Bazaar da magi clinic oina leramba mayum oina so yam chawba building ni hai alam majing na takpirambada ado sidai jai khoi chhatra kaya khoi lisang sitna chinggi chhatra sing khoi thamgrini hairanga khoi ahan ba Manipur literature da ahan ba wari macha irami ga hariba khoi khuthing tangkhul naga ga haije magi Hojiki yum sida leiba hojik leiraga akhoi larik tamgibani akhoi hojiki mani kona sisi oirakadoriba school sida adu main tawdana leirakpa sida akhoi gi Manipur gi ahan ba warim chai rambasi yam phau gi ba akhoi gi bob khathing ai ba sini ai ba chi yam hainei adu chap chaba mani hai ba recording phangjade oibadi soidana oigani haina akhoi khanjei aduna Manipur gi akhoi gi mamang matamda akhoi laikhiba chingmi larik laisu haiba mayam amadi akhoi gi haujiki Dr. Leiren hogi kangbuna linkhalakpa akhoi gi Manipur institution hariba kona sisi high school olakadori ba sina gi mapanani aduga maduda amu khwaidagi achauba thodang lorisi Dr. Leiren ni haiba sini ago Manipur institution adu Maharaj Churachand na 1933 da lawsillaga Maharaj gi mamingda Churachand High School CC High School haina onthokpani ado sanjen thong wang mapulairomba khongnang khongmana ki lampak saruk amada anoba yum sangsaduna khoi hojiki hana waheng lekaida leirambadu adaida anoba sangsaraga hongdokhibani ado ngasi CC Higher Secondary School haina khangnaduna leire ado Manipur institution hairiba sibu school jubu Churachand High School laina onthokutuna anoba sangsakibadu mana Maharaj gi na loksil haraga ningthongna paisa puthokpati nataba matamdugi khoi senjau pa Imphal gi Marwari senjau paiba kasturi na Maharaj da paisa katlaga asagiba school du magi mamingda onba khoi Maharaj gi mamingda ongibani Manipur institution bu Maharaj na loksinduna Churachand High School ole lauthokadaba numit aduda Maharaj gi sana konung sangai sumangda institution gi chhatra sing oja sing amadi school committee gi mioi sing pik thanna chonna tinki sana mangol gi khuda da manai masal sing na thogal tawduna ngan thoina lengsin khiba Maharaj gi mamangda arangba sana machu gi achauba pithrai samu amakhinki samuk adugi mathakta angangba resam phina kuppa senjengi apakpa senga ama thamki Marwari kasturi na Maharaj gi manai masal thingi
ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯔꯦꯁꯝꯒꯤ ꯑꯉꯥꯡꯕ ꯑꯁꯪꯕ ꯈꯥꯎꯖꯥꯎꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯛꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯂꯨꯄꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯁꯦꯡꯒꯥ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯩꯊꯈꯤ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯨꯕꯥꯛ ꯈꯣꯟꯖꯦꯜꯒ ꯍꯩꯊꯈꯤꯕ ꯂꯨꯄꯥ ꯁꯦꯟꯌꯦꯛꯁꯤꯡꯒꯤ ꯃꯈꯣꯜꯒ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯅꯗꯨꯅ ꯁꯅꯥ ꯁꯪꯒꯥꯏ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ ꯍꯩꯊꯈꯤꯕ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯨꯄꯥ 10,000ꯒꯤ ꯁꯦꯟꯌꯦꯛꯅꯤ ꯃꯔꯋꯥꯔꯤ ꯀꯁꯇꯨꯔꯤꯅ ꯀꯠꯈꯤꯕ ꯂꯨꯄꯥ ꯁꯦꯟꯌꯦꯛ 10,000 ꯑꯗꯨꯅ ꯁꯥꯈꯤꯕ ꯆꯨꯔꯥꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯀꯨꯜ ꯁꯪ ꯑꯗꯨ ꯑꯣꯛꯇꯣꯕꯔ 22, 1934ꯗ ꯁꯥꯇ꯭ꯔꯁꯤꯡ ꯆꯥꯛ ꯄꯤꯖꯗꯨꯅ ꯏꯁꯩ ꯅꯣꯡꯃꯥꯏꯅ ꯆꯤꯡꯕ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯁꯪꯒꯥꯈꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯥꯆꯟꯗꯅ ꯊꯝꯕꯤꯔꯝꯃꯤ ꯑꯟꯗ꯭ꯔꯣ ꯉꯧꯕꯒꯤ ꯀꯨꯝ ꯁꯣꯛ 1856 ꯃꯦꯔꯥ ꯊꯥꯗꯤ ꯂꯩꯄꯥꯛ ꯄꯣꯛꯄꯅ ꯍꯜꯂꯦ 15ꯅꯤ ꯅꯤꯡꯊꯧꯀꯥꯕꯗ ꯑꯗꯨ ꯅꯨꯃꯤꯠꯇ ꯁ꯭ꯔꯤꯖꯨꯠ ꯃꯍꯥꯔꯥꯖꯒꯤ ꯁ꯭ꯀꯨꯜ ꯍꯣꯡꯉꯦ ꯃꯍꯥꯔꯥꯖꯅ ꯁ꯭ꯀꯨꯜ ꯃꯆꯥꯕꯨ ꯆꯥꯛ ꯄꯤꯖꯩ ꯏꯁꯩ ꯁꯛꯇꯨꯅ ꯀꯨꯝꯍꯩ ꯇꯧꯋꯦ ꯍꯥꯏꯅ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯧ ꯀꯔꯝꯅ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤ ꯍꯧꯔꯛꯈꯤꯒꯦ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯁꯥꯡ ꯀꯩꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯊꯦꯡꯈꯥꯡ ꯑꯅꯤ ꯑꯍꯨꯝꯂꯛ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯥꯡ ꯀꯩꯁꯤꯡꯃꯛ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ CC ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯅꯤ 1943ꯗ ꯃꯦꯇ꯭रिꯛ ꯄꯔꯤꯈꯥ ꯊꯥꯒꯗꯕꯗ ꯂꯥꯟ ꯅꯪꯗꯅ ꯊꯥꯕ ꯅꯪꯈꯤꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯆꯤꯡꯃꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯛꯁꯋꯦꯜ ꯕꯖꯥꯔ ꯍꯥꯏꯕꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯗꯥꯛꯇꯔ ꯂꯩꯔꯦꯟꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯂꯩꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯆꯤꯡꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯀꯌꯥ ꯑꯐꯥꯎꯕ ꯂꯣꯏꯅꯃꯛ ꯑꯣꯏꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯩꯁꯤꯗ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒ ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯅꯕ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯗꯨꯗꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯊꯤꯡ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯍꯥꯏꯕ ꯇꯥꯡꯈꯨꯜ ꯃꯆꯥ ꯑꯃꯅ ꯏꯔꯝꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨ ꯄꯥꯊꯣꯛꯆꯕꯒꯤ ꯊꯝꯖꯒꯦ